Manipur gi puari da ngasi fauba kaubangam dana leiriba Chahi Taret Khuntakpa gi Matangda Namba documentary film ama senglaba Kangla Laiphamlenda screening Toukhre. International awardee Romi Meitei na direction piba Chahi Taret Khuntakpa haina mingthonba documentary film asi cinema hall da miyam na yengba fangnanaba feature film oina puthokpa khaknatana khongjom lan haina su khangnariba Anglo Manipur War 1891 pusu documentary film oina puthoklagani haina Chief Minister N Biren Fongdokre. Chahi Taret Khuntakpa hairiba documentary film asi malem gi maming leidaba History Channel da atuba matamda release tawbagi ayabasu History Channel na pirakle. Film screening ga mari leinana Chief Minister N Biren na makhata na hai Chahi Taret Khuntakpa gi documentary film asi ngasigi mirol da leibak nungsibagi wakhalon pinanabagi pandamda Inglisingani kunithoi dagi hauna akhang ai singa tanaduna puthokpani loinana layoi khraba ipai pu singna leibak asibu karamna kalakhibano karamna leibak ngaglakhi haiba adu khanghanana ba hotnabani haike Chief Minister na makha taraduna Manipur gi puari gi matangda ariba record preserve tawba amadi Isinduna thambagi chang yamna watli haike state lengak na hotnaduna know your Manipur haina mingthonba general knowledge ama lakadori ba statehood da puthokna na ba thaurang tauri haina su fongdoke film screening gi thauram aduda cabinet minister MLA sing yauna lamdam asigi masak naiba puari nainaba miyoi sing su sarupya ke 40 crores of museum exhibition Maharaj in this high quality computerized even more bazaar ki the Narasimha Maharaj statue khang salaga saraga loiraga leirabani ngasi gi mirror sida koi nationalism si kyam wangi ge wangi leiribra leitaba taxi kasi wathana rakpa khonna rakpa drug ta yu da nisa da adugi ithak te irang ri taw tawdung lakpa dum sum fil torpadagi sugumba ma remind to hon mathok ko si kaya wana lebak si kalak pano kaya wana lebak si samak pano ipai pusina kaya sachina ko sacrifice ke kaya thaner ke gaisi ngasi gi mirol da hafetan khul to hon ma spread to mathok ta brand khalaka nai romi si no mai ko ni romi utlaw hujiti yam ngai bawna sigi film sima athuba matamda history channel da utpi rage ko yare na mo ya per khare history channel loin urani si thara City Hall ke the kapya the history channel dili yengwini the whole ke the kapya ba film mama ai romi da haibni sima ga puthok ya na khalle ai khoi gi si waro bi ko khoi the record ya mwale ai bo wale record keeper leite history phajana book phajaba thokriba mayam sigi ngasi gi miron da phajana khangan be ba lakada miron da phajana khangan be ba posi leide le khara wat pa da mo tawi ai khoi atien ma tam se loina me gar pa moy adun tam men ba hujir pani mayam gi matin darkar lai